hay office staff đó bây giờ cái hay gì office staff đó bây giờ cái này mà army 시대기 좀 내. 시대기 딱 army 같아 좀. 시대기 탐로. 시대기 탐. 저 army 실에 저 army bunker 내 있어. 시대 army. 뭐냐 저. 가질래 또 시 대마 레디기도. 평소에 보이나 마야암의 그런 익스포즈를 ꯈꯪꯕ ꯍꯧꯔꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏ ꯌꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡꯗꯒꯤ ꯁꯨꯝ ꯍꯦꯟꯗꯔꯛꯇꯦꯕ ꯃꯅꯤꯡꯗ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯃꯣꯏ ꯎꯟꯁꯥꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯑꯩꯒꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯁꯤꯅꯤ ꯀꯣꯟꯅ ꯊꯣꯛ ꯉꯥꯡ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯍꯣꯡꯗꯣꯛꯑꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛꯄ ꯅꯨꯃꯤꯠꯇꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏꯁꯤ ꯔꯦꯂꯤꯁꯤ ꯃꯪ ꯃꯄꯥ ꯌꯧꯔꯛꯑꯦ ꯈꯪꯉꯦꯕ ꯑꯗꯨ ꯃꯪ ꯃꯄꯥ ꯌꯧꯔꯛꯑꯦ ꯁꯣꯝꯗꯤ ꯂꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯁꯤꯐꯧ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯁꯤꯒꯤ ꯑꯥꯔꯃꯤꯒꯤ ꯁꯤꯗ ꯄꯨꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯀꯨꯀꯤꯁꯦ ꯁ꯭ꯋꯥꯏꯗ ꯌꯧꯁꯜꯂꯛꯑꯕ ꯅꯝꯐꯨ ꯍꯥꯞꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯜ ꯑꯗꯨꯝ ꯁꯥꯔꯤꯉꯩꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯁꯦꯡꯕ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤꯁꯦ ꯁꯤꯗꯩꯗ ꯃꯣꯏ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯗꯤ ꯁꯤ ꯈꯨꯟ ꯂꯣꯏꯅ ꯍꯣꯡꯕ ꯌꯥꯅꯦꯕ ꯁꯤ ꯁꯥꯔꯁꯨ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯁꯤꯒꯤ ꯕꯣꯔꯗꯔ ꯖꯁ ꯊꯪꯅꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯧꯅꯨ ꯂꯥꯏꯔꯦꯟꯕꯤꯒꯤ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯁꯪꯒꯤ ꯃꯌꯥꯗ ꯂꯥꯏꯁꯪꯒ ꯂꯩꯖꯔꯤ ꯑꯗꯨꯒ ꯀꯨꯀꯤ ꯈꯨꯟꯁꯤ ꯀꯌꯥꯝ ꯂꯥꯞꯄꯦ ꯁꯤꯗ ꯅꯠꯇꯦ ꯊꯪꯅꯔꯦ ꯖꯁ ꯊꯪꯅꯔꯝꯅꯦ ꯑꯗꯨ ꯄꯣꯠꯇꯨ ꯋꯥꯟ ꯋꯦ ꯑꯣꯏꯔꯦꯃꯤ ꯋꯥꯟ ꯋꯦꯁꯤ ꯀꯃꯥꯏꯅ ꯑꯣꯏꯒꯦꯅ ꯁꯤꯕꯥꯏꯁꯤ ꯁꯣꯝꯗ ꯊꯝꯈꯤꯕꯅꯅꯦꯕ ꯕꯣꯔꯗꯔꯗ ꯇꯝꯃꯗꯤ ꯋꯥꯟ ꯋꯦ ꯑꯣꯏꯔꯣꯏꯕ ꯃꯣꯏꯁꯨ ꯃꯣꯏ ꯆꯠꯆꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯆꯠꯆꯅꯤ ꯅꯥꯒꯥꯒꯤꯁꯨ ꯀꯨꯀꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯩꯇꯩꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯕ ꯇꯥꯏꯅꯕꯒꯤ ꯑꯅꯤꯗ ꯃꯔꯛꯇ ꯃꯣꯏꯅꯗꯤ ꯌꯥꯝ ꯀꯨꯝꯊꯔꯒ ꯃꯩꯇꯩ ꯃꯈꯥꯗ ꯃꯩꯇꯩ ꯆꯪꯍꯟꯗꯅ ꯔꯤꯂꯤꯞꯇ ꯂꯩꯈꯤꯕꯅꯤꯅ ꯆꯥꯛꯄꯁꯤ ꯎꯕꯩ ꯋꯥꯅꯤ ꯆꯪꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤ ꯂꯩꯔꯤꯁꯦ ꯑꯣꯔꯖꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯁꯨ ꯃꯐꯝꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯑꯃ ꯔꯤꯄꯣꯖꯤꯁꯅꯤꯡ ꯇꯧꯕ ꯂꯣꯏꯅꯃꯛꯇ ꯁꯣꯛꯇꯕ ꯅꯥꯒꯥꯗꯁꯨ ꯁꯤꯒꯤ ꯌꯨꯝꯗꯅ ꯑꯁꯤꯕ ꯍꯣꯡꯕꯁꯤ ꯌꯥꯏꯌꯦꯕ ꯐꯨꯠ ꯍꯥꯏꯗꯤ ꯐꯨꯠ 10,000ꯃꯨꯛꯀꯤ ꯋꯥꯅꯤꯕꯅꯦ ꯁꯤ ꯃꯐꯝ ꯁꯤ ꯀꯝꯄ꯭ꯂꯦꯛꯁꯤꯗ ꯌꯨꯝ ꯀꯌꯥ ꯂꯩꯔꯦꯕ ꯁꯤꯗ ꯃꯔꯤ ꯑꯣꯏꯗꯣꯏꯅꯤ ꯁꯥꯔ ꯌꯨꯝ 4 ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ 3ꯗꯨꯗꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯒꯦ ꯃꯣꯏ ꯃꯔꯤ ꯃꯇꯥꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯅꯤ
ꯑꯗꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯜꯍꯧꯒꯗꯕ ꯌꯨꯝꯁꯦ ꯌꯥꯝꯅ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕꯤꯔꯝꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯂꯩ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯨꯅ ꯁꯤꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯦ ꯁꯔꯀꯣ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯦꯕ ꯃꯅꯨꯡꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯌꯨꯝ 40 ꯃꯨꯛ ꯃꯩ ꯊꯥꯈ꯭ꯔꯕꯅꯦꯕ ꯂꯤꯁꯤꯡ ꯃꯌꯥꯝ ꯊꯥꯗꯕ ꯂꯩꯍꯧꯔꯦꯕ ꯆꯍꯤ ꯆꯪꯁꯜꯂꯒ ꯑꯗꯨꯐꯥꯎꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯗꯦ ꯊꯥꯗꯕꯁꯤꯡꯁꯦ ꯀꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯦꯞ ꯑꯣꯏꯕ ꯄꯥꯝꯕꯅꯦ ꯆꯥꯛꯄꯗꯤ ꯆꯥꯛꯈ꯭ꯔꯦ ꯊꯥꯗꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯜꯂꯒ ꯊꯝꯅꯤꯡꯉꯦꯕ ꯑꯗꯩ ꯍꯣꯡꯖꯤꯟꯕꯁꯨ ꯁꯤ ꯁꯥꯔꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯁꯦꯀꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯗ꯭ꯔꯗꯤ ꯃꯊꯛ ꯈꯣꯡꯅꯦꯕ ꯌꯥꯝ ꯆꯥꯎꯔꯤꯕꯅꯦ ꯌꯥꯝ ꯆꯥꯎꯔꯤ ꯃꯩꯇꯩ ꯈꯨꯜꯁꯦ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯁꯦ ꯆꯤꯡꯃꯥꯡ ꯍꯥꯏꯅ ꯁꯤꯗꯒꯤ ꯍꯧꯔꯦ ꯁꯤꯗꯒꯤꯅꯦ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯔꯣꯏꯕꯁꯦ ꯆꯤꯡꯃꯥꯡꯒꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯗꯩ ꯀꯥꯟꯗ ꯁꯃꯨ ꯇꯥꯒꯗꯩꯅꯦ ꯃꯣꯏꯅ ꯊꯥꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯆꯤꯡꯃꯥꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯀꯣ ꯁꯤꯅ ꯍꯟꯗꯛꯀꯤ ꯑꯔꯣꯏꯕꯁꯤꯗ ꯃꯣꯏꯅ ꯊꯥꯕꯤꯔꯝꯕꯅꯤ ꯇꯥꯒꯤꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦ ꯇꯥꯒꯤꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛꯀꯤ ꯆꯥꯛꯈꯤꯕ ꯑꯃꯅꯤꯗꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯅꯤꯡꯕꯁꯦ ꯄꯥꯕꯨꯡ ꯍꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯦ ꯄꯥꯕꯨꯡ ꯍꯣꯏꯒ ꯎꯅꯖꯒꯦꯗ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯕꯅꯦꯕ ꯀꯦꯝꯁꯤꯗ ꯂꯩꯕꯁꯤꯗ ꯑꯗꯨꯒ ꯋꯥꯔꯤꯕ ꯃꯊꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯍꯦꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯂꯤ ꯆꯠꯄ ꯁꯥꯔ ꯃꯩ ꯊꯥꯗꯣꯛꯄꯤꯔꯛꯑꯦꯕ ꯑꯗꯨꯗꯩꯗꯨꯗ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯦ ꯍꯣꯏ ꯐꯔꯦ ꯁꯤꯅ ꯁꯤ ꯍꯧꯖꯈ꯭ꯔꯁꯨ ꯀꯜꯍꯧꯕ ꯌꯨꯝ ꯌꯥꯝꯅ ꯀꯟꯕ ꯌꯥꯔꯤꯕ ꯌꯨꯝ ꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯁꯤ ꯑꯝꯇꯪ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯒ ꯌꯨꯝ ꯌꯥꯝ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯂꯩꯅꯕ ꯁꯤꯗꯩꯁꯤꯗ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ ꯍꯣꯡꯁꯨ ꯍꯣꯡꯖꯜꯂꯒꯦꯕ ꯍꯥꯏꯗꯤ ꯆꯦꯟꯕꯗ ꯋꯥꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯇꯩ ꯑꯇꯩ ꯒꯣꯔꯃꯦꯟꯗ ꯊꯝꯍꯟꯅꯤꯡꯕ ꯑꯗꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯦ ꯀꯔꯝꯕ ꯁꯦꯀꯨꯔꯤꯇꯤꯗꯤ ꯂꯩꯕ ꯄꯥꯕꯨ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯖꯒꯥꯗꯨ ꯑꯗꯨꯝ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯊꯥꯖꯕ ꯄꯤꯔꯤꯁꯦ ꯆꯍꯤ ꯌꯥꯝꯖꯜꯂꯛꯑꯦ ꯌꯥꯝꯖꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤ ꯃꯦꯞꯇꯒꯤ ꯃꯨꯊꯠꯍꯟꯅꯤꯡꯉꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯤꯅꯁꯨ ꯈꯪꯕꯤꯗ꯭ꯔꯦꯕ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯆꯪꯍꯟꯗ꯭ꯔꯦ ꯂꯩꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ CRPF ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯩꯈꯣꯏ IRB MR ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣ ꯀꯔꯤ ꯀꯥꯁꯦ ꯑꯗꯨꯝ ꯊꯝꯖꯤꯟꯕꯤꯕ ꯌꯥꯔꯕꯅꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯍꯦꯟꯅ ꯃꯈꯥꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯍꯟꯖꯜꯍꯟꯕ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯤ ꯗꯔꯀꯥꯔ ꯑꯗꯨꯝ ꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯩ ꯑꯁꯤꯅ ꯑꯥꯎꯠꯄꯣꯁꯀꯤ ꯇꯥꯏꯞꯇꯀꯣ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯕꯣꯔꯗꯔꯁꯦ ꯑꯁꯤꯗ ꯑꯃ ꯃꯤꯗꯨꯗꯤ 50ꯃꯨꯛ ꯊꯝꯕꯤꯗ ꯑꯦꯅꯤꯃꯨꯛ ꯂꯥꯛꯄꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯇꯧꯕ ꯔꯁ ꯇꯧꯕ ꯌꯥꯄꯣꯠꯅꯦ ꯃꯤꯁꯤ ꯏꯅꯛ ꯅꯛꯄꯅꯤꯅꯀꯣ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯅ ꯏꯐ ꯗꯦ ꯑꯥꯔ ꯅꯣꯠ ꯑꯦꯛꯇꯤꯡ ꯑꯋꯥꯔ ꯑꯣꯟ ꯐꯣꯔꯁꯦꯁ ꯈꯔ ꯊꯝꯃꯒ ꯑꯦꯛ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦꯕ ꯑꯗꯨ ꯁꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯥꯈꯠꯂꯨꯔꯣ ꯀꯥꯈꯠꯍꯟꯗꯦ ꯑꯩꯈꯣꯏꯗꯗꯤ ꯄꯥꯕꯨꯡ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯕꯁꯦ ꯃꯪ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕ ꯀꯦꯝꯁꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯑꯔꯣꯏ ꯂꯣꯏꯅꯃꯛ ꯇꯧꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯪꯖꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯁꯦꯀꯨꯔꯤꯇꯤ ꯑꯆꯧ ꯑꯁꯥꯡꯅ ꯇꯥꯟꯅꯔꯛꯈꯤꯒꯦ ꯅꯣꯏ ꯉꯥꯏꯈꯣ ꯄꯨꯡ 2-3ꯁꯦ ꯑꯗꯨꯝ ꯊꯝꯕꯤꯑꯦꯕ ꯁꯤꯗꯩꯁꯤꯗ ꯍꯣꯜ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯕ ꯃꯤꯁꯦ ꯁꯪꯁꯀꯥꯔ ꯇꯧꯔ ꯍꯟꯈꯤꯗꯣꯏꯅꯦꯕ ꯁꯪꯁꯀꯥꯔ ꯇꯧꯔ ꯍꯟꯖꯈꯤꯗꯣꯏꯅꯦ ꯑꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯍꯟꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯊꯨ ꯇꯧꯍꯟꯕꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯁꯥꯒꯠꯍꯟꯕ ꯂꯥꯛꯄꯒꯨꯝꯕ ꯀꯥꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯕ ꯊꯧꯗꯣꯛ ꯈꯛꯇꯅꯦꯕ ꯁꯤꯁꯦ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯐꯝꯁꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯃꯅꯥꯛꯇ ꯃꯁꯤꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯃꯅꯥꯛ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯁꯤꯗ ꯍꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯌꯨꯝ 3 ꯃꯩ ꯆꯥꯛꯈꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯌꯦꯡꯁꯤꯟꯖꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯄꯥꯝꯃꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯦꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯅꯦꯕ ꯃꯌꯥꯝꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤ ꯌꯨꯝ ꯃꯩ ꯊꯥꯔꯤꯕꯁꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯂꯩꯔꯤꯕꯁꯤꯒꯤ ꯐꯤꯠ 50ꯃꯨꯛ ꯁꯤꯗꯩꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯣꯏ ꯄꯣꯁꯁꯤ ꯂꯩꯌꯦꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯌꯨꯝꯁꯤ ꯃꯩꯁꯤ ꯊꯥꯔꯤꯅꯣ ꯑꯗꯨ ꯃꯌꯥꯝꯁꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯀꯥꯟꯇꯣ ꯁꯥꯕꯜ ꯃꯅꯥꯛꯀꯤ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯁꯤꯅ
ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯀꯨꯔꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯄꯤꯗꯕꯒꯤ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯒꯣꯔꯃꯦꯟꯗ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯪꯅꯤꯡꯉꯤꯕꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯀꯥꯟꯗ ꯃꯌꯥꯝꯁꯤ VIPꯁꯤꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯒꯤ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯂꯥꯛꯑꯒ ꯍꯪꯕꯁꯤ ꯅꯠꯇꯦꯕ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯤꯕꯁꯤꯗꯤ ꯁꯥꯟꯇꯤ ꯂꯩꯕ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯉꯥꯛꯄꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄꯤꯕꯁꯤꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯑꯍꯨꯝꯁꯦ ꯃꯁꯤ ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯦ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯁꯦ ꯐꯨꯠ 50 ꯑꯗꯒꯤ ꯐꯨꯠ 10 ꯂꯥꯞꯄ ꯖꯒꯥ ꯌꯨꯝꯁꯤꯗꯒꯤ ꯐꯨꯠ 10 ꯐꯨꯠ 50 ꯐꯨꯠ 100 ꯂꯥꯞꯄ ꯖꯒꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯃꯩ ꯊꯥꯗꯣꯔꯛꯏꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯏꯔꯥꯡ ꯍꯟꯊꯍꯟꯕ ꯅꯠꯇꯦꯕ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯅꯦꯝꯊꯈꯤꯗꯣꯔꯦꯅ ꯏꯔꯥꯡꯁꯤ ꯑꯃꯨꯛ ꯍꯧꯍꯟꯕꯗꯧꯅ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯁꯦ ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟ ꯑꯗꯒꯤ CRPFꯀꯤꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁꯤꯗ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯅ ꯄꯥꯝꯕꯤꯕꯁꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯁꯤ ꯄꯥꯝꯕꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯕꯁꯦ ꯃꯁꯤ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯔꯤꯄꯣꯖꯤꯁꯟ ꯇꯧꯕ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯔꯒꯗꯤ ꯃꯈꯣꯏꯗ ꯃꯁꯤ ꯁꯦꯞ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯣꯏꯅꯅ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯗꯒꯤ ꯒꯣꯔꯃꯦꯟꯗ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯗ ꯗꯦꯟ ꯑꯗꯒꯤ GOCꯗ ꯖꯦꯅꯔꯦꯜ ꯑꯣꯐꯤꯁꯔ ꯀꯃꯥꯟ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯏꯅꯅꯕ ꯇꯧꯒꯅꯤ ꯂꯣꯏꯅꯅ ꯍꯧꯖ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯔꯀꯥꯔꯅ ꯁꯥꯟꯇꯤ ꯂꯥꯛꯑꯦꯅ ꯍꯥꯏꯕꯒ ꯍꯦꯛꯇ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯃꯩ ꯍꯦꯛꯇ ꯊꯥꯔꯛꯄꯁꯦ ꯃꯁꯤ ꯁꯔꯀꯥꯔꯁꯤꯒꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯃꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯅꯕꯒꯤ ꯔꯣꯗ ꯃꯦꯞ ꯑꯃꯁꯦ ꯄꯤꯕ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯪꯉꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ IDPꯁꯤꯡꯅ ꯍꯪꯉꯤ ꯀꯔꯝꯕ ꯀꯥꯟꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯒꯗꯒꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯒꯗꯒꯦ ꯀꯔꯝꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯃꯁꯤꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯁꯤ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯗ ꯍꯪꯕꯗ ꯁꯔꯀꯥꯔꯅ ꯑꯃꯠꯇ ꯈꯨꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯁꯔꯀꯥꯔꯁꯤ ꯂꯩꯕꯗ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣ ꯁꯕꯜ ꯍꯥꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯈꯤꯕ ꯖꯒꯥꯗꯨꯅꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯁꯦ ꯃꯗꯨꯒꯤ ꯌꯨꯝꯃꯛꯇꯨꯅꯤ ꯁꯣꯝꯗꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤ ꯄꯦꯟꯗꯦ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯄꯦꯟꯗꯕ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯁꯦ ꯇꯥꯕꯗ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯃꯃꯤꯠ ꯃꯥꯡꯗ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯖꯁ 50 ꯃꯤꯇꯔꯒꯨꯝꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯨꯝ ꯂꯩꯔꯕ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯗꯕ ꯃꯔꯝꯗꯤ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟꯅ ꯆꯪꯍꯟꯗꯕ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯊꯃꯣꯏꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯥꯡꯈꯤꯗꯣꯔꯤꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯁꯔꯀꯥꯔꯗ ꯍꯪꯅꯤꯡꯕꯁꯤ ꯇꯁꯦꯡꯅ ꯁꯔꯀꯥꯔꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯗꯕ ꯂꯩꯄꯣꯟꯇꯦ ꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 100ꯃꯨꯛꯅꯤ ꯂꯩꯔꯤꯕꯁꯦ ꯌꯨꯝ 100ꯃꯨꯛꯀꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯁꯤꯒ ꯇꯥꯟꯅꯔꯒ ꯃꯁꯤꯒꯤ ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯉꯁꯤ ꯁꯔꯀꯥꯔꯗ ꯑꯄꯤꯜ ꯇꯧꯖꯔꯤꯁꯤ तसेंना है मतमदा प्रजासिंगसे वारे लांसिने हेक होरकपदगी मकोई रिलीफ कैम्प लेर लाए रिलीफ कैम्प नोमगी खरा सारगा खरा थागा तुमगा अगी पुसी महिंग लेनगनी हाइदना ngaidana leibदुदि मकोई पामद्रे अदुना तसेंना हाइबदा लेरिबा हुजुजु पाइबा अकोगी पाबुंग खेमसाना हाइबा जगासी हुजुजु थोइबे इरांगसी ngasi hayengisiबुदि इरांग लोसले हारगा तुमिना हनबिगिबो नतबा मखोइना अमुका हाइबा युमसा ममसी कमाइना सेफगार्ड पिगनी मखोइ कमाइन प्रोटेक्ट तोगनी हाइबदो मुन्ना हाइबा आर्मी जगासी खनबिबो हाइबे इरांग थोप हरकु मतमदा आर्मी सिंगसिना नकोइगी प्रोटेक्शन नकोइना पिगनी नकोइ लेबदि नुंगाइररोइ तौबदबु नकोइगी मानचांगदि अखोइना प्रोटेक्ट तोगनी न मखोइना हाइयेबो जासिंगसिना तंबदा अदुबो प्रोटेक्ट तौबदि लायना हुजि युम 3-3 हेना मई थादोक्रबा अदुदरा तबे युम मयाम सु मोइना चंगनिंगा लु तौनिंगबा तौबा लौनिंगबा लौबा पोचै मानचांग युम सिदा करि लेरिबनो हुजि खोइ खंगदि सुमतंगी मोइगा थंगनदिबा युम सिंगसिदा युम हाइबदुनि ओंली लेरिसि मनुंगी मटेरियल दि लेरिबा बेड उप कांगदोन नुंगोन अमता लेरंगबनि खोइ थाजिदि अदुना तसेंगना हाइरगदि पाइबिरिबा सरकारना याम अथुबदा मणिपुरदा हजि थोइबि इरांगी कालुक इरांगसि लोइसनबिरगा तंगदु लेताना लेरिबा प्रजासिंगसे मसा मसागी मयुमदा लेहनबिउ हाइबदुनि एपेनिंग साइजनि थैंक यू वेरी मच